ꯆꯥꯛ ꯄꯤꯖꯅ ꯂꯩꯁꯅꯥꯗꯣ ꯌꯥꯏꯃꯔꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯌꯥꯝꯅ ꯍꯪꯅꯤꯡꯕꯅꯤ꯫ ꯃꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯛꯄꯗꯤ ꯃꯍꯥꯛ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯛꯏ, ꯑꯁꯨꯛ ꯇꯝꯕ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯇꯝꯅ ꯋꯥ ꯑꯃꯐꯥꯎꯁꯨ ꯉꯥꯡꯕ ꯉꯝꯗꯦ꯫ ꯉꯥꯡꯅꯤꯡꯂꯕꯁꯨ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯈꯟꯕꯅ ꯍꯦꯛꯇ ꯐꯥꯖꯤꯟꯈꯤ꯫ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯏꯗꯕꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅꯤ ꯍꯥꯏꯅꯩ꯫ ꯑꯩꯒꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯏꯕꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯣꯏꯔꯦ꯫ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗꯦ, ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ, ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯦ, ꯅꯛꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯄꯥꯝꯖꯕꯅꯁꯨ ꯉꯥꯎꯏ, ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯪꯒꯣꯏꯕꯅꯁꯨ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯅꯤ ꯂꯣꯡꯕ ꯋꯥꯈꯜꯁꯤꯡꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯪꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯁꯨ ꯃꯨꯛꯅ ꯍꯥꯏꯖꯅꯤꯡꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯀꯥꯏꯔꯛꯄꯁꯨ ꯐꯥꯎꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯅꯨꯡ ꯑꯁꯤꯗ ꯏꯃꯥꯏꯁꯦ ꯊꯝꯖꯗꯨꯅ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯖꯅꯤꯡꯏ꯫ ꯊꯃꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯅꯤꯡꯏ, ꯂꯤꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯤ꯫ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ, ꯃꯍꯥꯛꯅ ꯂꯥꯛꯆꯈꯤ ꯈꯟꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯥꯡꯖꯤꯟꯒꯤ ꯈꯟꯕ ꯈꯣꯡꯊꯥꯡꯁꯨ ꯍꯟꯗꯣꯔꯛꯏ꯫ ꯀꯔꯝꯕ ꯅꯪꯒꯤ ꯅꯑꯣꯡꯅꯣ? ꯀꯔꯝꯕ ꯅꯪꯒꯤ ꯅꯠ? ꯀꯔꯝꯕ ꯅꯪꯒꯤ ꯅꯑꯣꯡꯅꯣ? ꯀꯔꯝꯕ ꯅꯪꯒꯤ ꯅꯇꯧꯅꯣ? ꯉꯁꯤ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯖꯥꯟꯅꯍꯜꯂꯤꯕ, ꯋꯥꯍꯜꯂꯤꯕ? ꯍꯣꯏ, ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯃꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯇꯁꯦꯡꯅ ꯑꯣꯏꯖꯅꯤꯡꯕꯁꯨ ꯄꯣꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯖꯗꯨꯅ ꯇꯥꯃꯣ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯪꯖꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯍꯥꯛꯀꯤ ꯅꯆꯤꯜ ꯕꯥꯟꯅꯗꯨꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯇꯁꯦꯡꯕ ꯁꯅꯥꯈꯣꯡ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯃꯛꯄ ꯌꯥꯎꯗꯕ, ꯏꯠ-ꯏꯈꯩ ꯂꯪꯕ, ꯄꯣꯠꯌꯥꯟ ꯌꯥꯎꯗꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯡꯁꯦꯜꯃꯥꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯖꯈꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯗ, ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯉꯥꯡ ꯑꯃꯗ ꯏꯁꯥꯒꯤ ꯁꯤꯡꯂꯤ ꯄꯨꯝꯕ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄꯒꯨꯝ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯁꯤ ꯌꯧꯅ ꯊꯃꯣꯏꯁꯤꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯤ ꯄꯣꯛꯂꯒ ꯅꯅꯥꯛꯇ ꯅꯛꯁꯤꯟꯕꯗꯤ ꯑꯩ ꯉꯝꯗꯦ꯫ ꯁꯤꯕꯨ ꯀꯔꯝꯕ ꯃꯔꯤꯅꯣ? ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯃꯛꯂꯥ? ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯁꯤꯕꯨ ꯂꯝꯂꯥꯟꯕꯤꯔ ꯇꯥꯃꯣ? ꯂꯣꯏꯅꯕꯤꯔ ꯂꯝꯂꯥꯟꯕꯤꯔ? ꯑꯅꯤꯁꯤꯒꯤ ꯂꯪꯂꯥꯏꯗ ꯅꯪꯒꯤ ꯁꯅꯥꯗꯤ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯦ ꯇꯥꯃꯣ꯫ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯈꯟꯅ ꯌꯥꯏꯃꯔꯟꯗ ꯆꯥꯛꯇꯨ ꯂꯣꯏꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥꯗꯣ꯫ ꯌꯥꯏꯃꯔꯟꯁꯨ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯃꯆꯥꯔꯤ꯫ ꯂꯩꯁꯅꯥꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯥꯏꯃꯔꯟ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯏ꯫ ꯃꯔꯝꯗꯤ ꯂꯩꯁꯅꯥꯅ ꯆꯥꯛ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯃꯆꯤꯝꯕꯥꯜ ꯃꯄꯥ ꯆꯥꯗꯕꯗꯒꯤ ꯌꯥꯔꯛ ꯈꯨꯠ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯤꯝꯕꯥꯜ ꯑꯗꯨꯅ ꯇꯥꯟꯅꯔꯒ ꯆꯥꯛꯇꯨ ꯆꯥꯈꯤꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯠ ꯃꯤꯂꯨꯗ ꯄꯤꯔꯥꯡꯅ ꯊꯨꯝꯍꯜꯂꯛꯄꯗꯨꯁꯨ ꯃꯍꯥꯛ ꯎꯍꯧꯗꯕ ꯅꯠꯇꯦ, ꯎꯍꯧꯏ꯫ ꯂꯩꯁꯅꯥꯅ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯤꯗꯥꯛ ꯆꯥꯁꯤꯟꯕꯤꯔꯣ꯫ ꯍꯤꯗꯥꯛ ꯀꯗꯥꯏꯗ ꯂꯩ? ꯗ꯭ꯔꯣꯋꯔꯗ ꯌꯥꯎꯕꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯠ ꯍꯥꯟꯅ ꯆꯠꯇꯨꯅ ꯍꯥꯝꯃꯨꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯂꯗꯨꯅ ꯗ꯭ꯔꯣꯋꯔ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯗꯣ ꯂꯧꯊꯣꯔꯛꯇꯨꯅ ꯌꯥꯏꯃꯔꯟꯗ ꯄꯤꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯥꯒꯗꯕꯁꯤꯡꯗꯣ ꯈꯜꯂꯒ ꯆꯥꯕꯤꯔꯝꯃꯣ, ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ, ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯋꯥꯉꯥꯡ ꯃꯇꯧ ꯂꯣꯏꯅ ꯉꯁꯤꯗꯤ ꯑꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯆꯠꯈ꯭ꯔꯕꯗ ꯌꯥꯏꯃꯔꯟꯗꯣ ꯍꯤꯗꯥꯛ ꯆꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯈꯜꯂꯤ, ꯑꯩꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯔꯕ ꯍꯥꯏꯕꯗꯨꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯒ ꯂꯩꯔꯒ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯡꯂꯤꯕ? ꯑꯁꯤ ꯌꯧꯅ ꯃꯥꯒꯤ ꯃꯃꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯇꯥꯈ꯭ꯔꯤꯕ? ꯆꯠꯂꯦ, ꯆꯥꯔꯦ, ꯐꯝꯂꯦ, ꯇꯨꯝꯃꯦ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯏ ꯈꯪꯗꯦ, ꯆꯥꯗꯦ ꯈꯪꯗꯦ, ꯃꯥ ꯍꯦꯛꯇ ꯎꯔꯦ, ꯃꯥ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯩꯁꯨ ꯆꯩꯅꯤꯡꯉꯤ, ꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯉꯤ, ꯐꯥꯒꯤꯁꯨ ꯇꯧꯅꯤꯡꯉꯤ, ꯂꯛꯁꯨ ꯂꯛꯅꯅꯤꯡꯉꯤ꯫ ꯑꯩꯕꯨ ꯐꯥꯒꯤ ꯇꯧꯕ, ꯂꯛꯅꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤ ꯑꯃꯠꯇꯗ ꯇꯧꯈ꯭ꯔꯕ꯭ꯔꯅꯦ? ꯇꯧꯗ꯭ꯔꯤ꯫ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩ ꯍꯥꯏꯕꯗꯤ ꯌꯥꯏꯃꯔꯟ, ꯑꯩ ꯏꯁꯥꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤꯂꯥꯡꯗ ꯊꯨꯔꯦ, ꯅꯠꯇ꯭ꯔꯥ? ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯦ꯫
ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯐꯪꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯈꯟꯅ ꯈꯟꯅ ꯌꯥꯏꯃꯔꯟꯗꯣ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯜꯂꯛꯂꯤ꯫ ꯍꯤꯗꯥꯛꯁꯤꯡꯗꯨꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯃꯣꯟꯊꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯁꯅꯥꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯆꯥꯛꯈꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯗꯕꯅꯤ꯫ ꯌꯨꯝꯁꯤ ꯃꯥꯒꯤ ꯅꯠꯇꯦ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯍꯟꯅ ꯌꯦꯡꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯒꯤ ꯖꯒꯥ ꯀꯗꯥꯏꯗꯅꯣꯃ ꯈꯜꯂꯛꯇꯨꯅ ꯌꯦꯡꯁꯤꯟꯅꯤꯡꯕ ꯂꯣꯏꯁꯤꯟꯅꯤꯡꯕ ꯄꯣꯛꯂꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯊꯣꯛꯂꯛꯂꯗꯨꯅ ꯌꯥꯏꯃꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯨꯝꯊꯔꯝꯂꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯃꯗꯤ ꯀꯥꯗꯨꯗ ꯄꯣꯠꯆꯩ ꯈꯔ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯅꯝꯂꯒ ꯂꯩꯁꯅꯥꯅꯣ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗ 10:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯂꯤ꯫ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯄꯣꯊꯥꯅꯕ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯑꯁꯣꯛꯄꯒꯤ ꯍꯤꯗꯥꯛ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯕꯅꯤꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯪꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯧꯅ ꯇꯧꯏ꯫ ꯐꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯅꯤ꯫ ꯃꯀꯣꯛꯀꯤ ꯑꯅꯥꯕꯗꯨꯁꯨ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯝꯃꯤ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯈꯣꯟꯖꯦꯜꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯗꯨꯗꯒꯤ ꯑꯣꯏꯔꯝꯂꯤ꯫ ꯂꯩꯁꯅꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯨꯝꯂꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯂꯩꯁꯅꯥꯅ ꯎꯔꯛꯂꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯃꯁꯥꯗꯣ ꯖꯤꯡ ꯂꯥꯎꯏ꯫ ꯂꯥꯎꯒꯦ ꯇꯧꯕꯗ ꯃꯈꯣꯜꯗꯨꯁꯨ ꯐꯥꯖꯤꯟꯈ꯭ꯔꯦ, ꯊꯣꯛꯇ꯭ꯔꯦ꯫ ꯃꯈꯣꯡꯗꯨꯁꯨ ꯂꯦꯡꯒꯦ ꯇꯧꯕꯗ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯐꯨꯗꯣꯛꯇꯨꯅ ꯂꯥꯎꯔꯛꯄꯗꯗꯤ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅꯤ, ꯍꯧꯖꯤꯛꯀꯤꯗꯨ ꯃꯪꯅꯤ꯫ ꯂꯩꯁꯅꯥꯗꯣ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯏ꯫ ꯌꯥꯏꯃꯔꯟꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯤꯅ ꯃꯪꯂꯥꯛꯅꯔꯤꯗꯨꯅ? ꯂꯩꯁꯅꯥꯗꯣ ꯈꯨꯝꯗꯕꯤꯗ ꯃꯁꯥꯗ ꯆꯣꯠꯂꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯣ ꯇꯩꯊꯣꯔꯛꯏ꯫ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯤ, ꯍꯤꯞꯊꯔꯣ, ꯅꯈꯨꯠꯇꯣ ꯅꯊꯕꯥꯛꯇ ꯊꯝꯂꯒ ꯇꯨꯝꯃꯝꯃꯤ꯫ ꯅꯈꯨꯠ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯇꯨꯝꯃꯨ꯫ ꯂꯩꯁꯅꯥꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯀꯞꯂꯛꯂꯦ꯫ ꯃꯪꯗꯨꯗ ꯃꯍꯥꯛꯅ ꯐꯥꯎꯈꯤꯕꯗꯣ ꯃꯍꯥꯛ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯖꯨꯠꯃꯦꯟ ꯆꯥꯗꯕ ꯃꯪ ꯁꯣꯏꯗꯅ ꯃꯪꯂꯝꯂꯅꯤ ꯈꯟꯗꯨꯅ ꯌꯥꯏꯃꯔꯟꯁꯨ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯃꯪ ꯍꯥꯏꯁꯦ ꯃꯪꯅꯤꯡꯕꯗ ꯃꯪꯕꯅꯤ ꯁꯅꯥ꯫ ꯃꯪꯗꯕꯨ ꯃꯪꯂꯕ ꯑꯣꯏꯔꯣꯏꯗꯕꯅꯤ, ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯪꯅ ꯃꯪꯅꯤ, ꯇꯥꯏꯕꯪꯅ ꯇꯥꯏꯕꯪꯅꯤ꯫ ꯃꯪꯒꯤꯗꯃꯛ ꯅꯪꯅ ꯀꯞꯇꯅꯒ ꯇꯧꯔꯤꯗꯣ? ꯑꯩ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯒꯦ꯫ ꯁꯦ, ꯅꯪ ꯇꯨꯝꯅꯕ ꯇꯧꯔꯣꯁꯤ꯫ ꯂꯩꯁꯅꯥꯗꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯈꯨꯝꯂꯩ, ꯌꯥꯔꯅꯤ, ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ꯫ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇꯪꯅꯤ꯫ ꯅꯪꯅ ꯍꯦꯛ ꯇꯨꯝꯊꯕꯒꯅꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯗꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯗꯣ ꯂꯩꯁꯅꯥꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯂꯩ꯫ ꯂꯩꯁꯅꯥꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯠꯅꯔꯨꯗ꯭ꯔꯦ꯫ ꯍꯤꯞꯊꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯗ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯌꯥꯝ ꯂꯨꯝ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯀꯦꯔꯣꯂꯤꯟꯗꯣ ꯄꯦꯀꯤꯡ ꯀꯟꯅ ꯇꯧꯔꯤ꯫ ꯍꯌꯦꯡꯁꯤ ꯃꯍꯥꯛ ꯌꯨꯝꯗ ꯊꯣꯛꯀꯗꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯑꯦꯌꯔꯄꯣꯔꯠꯀꯤꯗꯃꯛ ꯆꯠꯂꯒ ꯄꯨꯡ 6 ꯁ꯭ꯋꯥꯏꯁꯤꯗ ꯄ꯭ꯂꯦꯟ ꯇꯣꯡꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯥ ꯀꯦꯜꯚꯤꯟꯁꯨ ꯂꯩꯔꯤ꯫ ꯃꯐꯤ ꯃꯔꯣꯜꯒꯗꯣ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯏꯀꯥꯝ ꯀꯥꯝꯅ ꯑꯗꯨꯃꯛ ꯄꯪꯂꯩ ꯂꯩ꯫ ꯀꯦꯜꯚꯤꯟ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏ, ꯅꯪꯒꯤꯁꯤꯕꯨ ꯆꯠꯇꯕ ꯁꯨꯡꯌꯥꯃꯛ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯋꯥꯅꯦ꯫ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩ ꯂꯩꯍꯧꯅꯤ ꯈꯟꯕꯗꯤ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯆꯠꯇꯕ ꯌꯥꯗꯗꯅꯅꯤ ꯆꯠꯇꯣꯏꯁꯦ꯫ ꯃꯔꯝꯗꯨꯗꯪꯗꯤ ꯍꯥꯏꯌꯨꯗꯅ ꯅꯪꯁꯨ꯫ ꯀꯦꯔꯣꯂꯤꯟꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯀꯦꯜꯚꯤꯟ ꯈꯛꯇ ꯅꯠꯇꯦ, ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯃ ꯄꯥꯝꯂꯛꯇ꯭ꯔꯒ ꯑꯃ ꯁꯤꯜꯂꯒ ꯂꯣꯏꯅꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤꯁꯨ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯄꯦꯟꯅꯕ ꯃꯍꯥꯛ ꯅꯨꯄꯥ ꯑꯁꯤ ꯂꯣꯏꯅꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯑꯁꯤ ꯁꯦꯜ ꯄꯥꯏꯕꯤ ꯂꯝꯆꯠꯀꯥꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯜꯅ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯍꯤꯡꯂꯛꯄ ꯅꯨꯄꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯒꯣ ꯋꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅꯔꯒ ꯍꯦꯛ ꯈꯟꯅꯔꯒ ꯇꯣꯛꯅꯕꯅꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯕꯨ ꯊꯦꯝꯗꯕ ꯅꯠꯇꯦ꯫ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯇꯣꯛꯑꯗꯤ ꯇꯣꯛꯑꯦ, ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫
ꯑꯗꯨꯗꯒꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯍꯦꯕꯤꯠ ꯑꯣꯏꯔꯛꯇꯨꯅ ꯅꯨꯄꯥꯁꯦ ꯁꯥꯟꯅꯄꯣꯠꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯀꯦꯜꯚꯤꯟ ꯁꯤꯃꯗꯤ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯃꯍꯥꯛꯅ ꯇꯣꯛꯅꯗꯕꯤꯗ ꯂꯣꯏꯅꯔꯛꯄꯁꯤ꯫ ꯑꯇꯩꯗꯤ ꯊꯥ 1, ꯊꯥ 2, ꯊꯥ 3 ꯁꯨꯃꯥꯏꯅ ꯂꯣꯏꯅꯕꯅꯤ꯫ ꯀꯦꯜꯚꯤꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯋꯥꯗꯣ ꯀꯔꯤꯅꯣ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯠꯇꯦ ꯆꯍꯤꯁꯦ ꯌꯥꯝ ꯅꯧꯕꯁꯨ ꯅꯠꯇ꯭ꯔꯦ 32 ꯍꯥꯏꯔꯦ ꯅꯪꯁꯨ ꯑꯩꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯅ ꯁꯦꯇꯜ ꯇꯧꯔꯒ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯟ ꯇꯧꯔꯁꯤ ꯀꯩꯗꯧꯔꯒꯦ? ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯃꯛꯇ꯭ꯔꯦ ꯋꯥꯅꯦ꯫ ꯂꯨꯍꯣꯡꯉꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯇꯝ ꯃꯥꯡꯅꯕ, ꯂꯩꯀꯥꯏ ꯍꯔꯥꯎꯅꯕ, ꯂꯨꯍꯣꯡꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯁꯤꯅꯤ ꯌꯥꯔꯦ꯫ ꯑꯁ ꯃꯥꯒꯤ ꯑꯁꯤꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯋꯥꯉꯥꯡꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ꯫ ꯃꯤ ꯂꯣꯏꯅ ꯍꯣꯡꯅꯔꯤ ꯉꯥꯛꯇꯅꯤ ꯂꯩꯀꯥꯏ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯜꯂꯒꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯑꯣꯏꯔꯒꯁꯨ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯅꯤ ꯁꯦꯜ ꯍꯥꯏꯔꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯟꯅꯔꯤ꯫ ꯑꯉꯥꯡꯈꯩꯗꯣ ꯌꯥꯎꯔꯒ ꯐꯖꯅ ꯂꯩꯔꯁꯤ ꯀꯩꯗꯧꯔꯒꯦ? ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯑꯁ ꯌꯥꯔꯦꯕ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯁꯤꯟꯕꯁꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣꯝ ꯑꯝꯇ ꯂꯩꯔꯨꯔꯣ ꯍꯣꯔꯦꯟ ꯑꯩ ꯊꯤꯜꯂꯝꯗꯥꯏꯗ ꯂꯥꯛꯑꯣ꯫ ꯐꯣꯟꯗꯣ ꯀꯟꯅ ꯇꯥꯊꯤ ꯆꯩꯔꯛꯄꯅꯤ꯫ ꯉꯁꯤ ꯀꯦꯔꯣꯂꯤꯟꯅ ꯀꯦꯜꯚꯤꯟꯒ ꯆꯍꯤ 2 ꯐꯥꯅ ꯂꯣꯏꯅꯔꯛꯄꯒꯤ ꯃꯔꯝꯁꯤ ꯁꯤꯅꯤ꯫ ꯀꯦꯔꯣꯂꯤꯟꯅ ꯐꯅ ꯆꯩꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯈꯨꯠ ꯌꯥꯎꯒꯦꯔꯥ ꯀꯦꯜꯚꯤꯟ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯦ꯫ ꯅꯣꯛꯁꯤꯟꯅꯔꯒ ꯃꯥꯅ ꯑꯗꯨꯝ ꯊꯦꯝꯃꯤ ꯌꯥꯅꯕ ꯆꯠꯂꯤ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯤꯁꯤ ꯀꯥꯏꯅꯗꯕꯅꯤ꯫ ꯀꯦꯜꯚꯤꯟꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯣꯛꯁꯤꯟꯅꯔꯤ꯫ ꯍꯣꯏꯍꯦ ꯁꯥꯎꯒꯟꯈ꯭ꯔꯦ ꯃꯁꯤꯃ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯐꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯨ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯔꯛꯀꯦꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯒ ꯑꯗꯨꯗ ꯂꯩꯔꯤ ꯐꯤꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯝꯃꯨ ꯑꯩ ꯐꯣꯟ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯔꯣꯂꯤꯟꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯍꯤꯡꯅꯤ ꯀꯥꯏꯅ ꯈꯟꯕꯤꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥꯅ ꯅꯤꯡꯉꯛꯄꯗꯨꯅꯤ ꯑꯗꯨꯝ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯣꯝꯗꯒꯤ ꯃꯄꯥꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤꯌꯥ? ꯑꯩ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯌꯧꯔꯛꯂꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅ ꯔꯦꯗꯤꯗ ꯊꯝꯃꯕ ꯅꯠꯇ꯭ꯔꯣ ꯄꯄꯥ? ꯍꯣꯏꯅꯦ ꯂꯣꯏꯅ ꯊꯝꯂꯦꯅꯦ꯫ ꯑꯩꯗꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯠꯇꯦ ꯄꯄꯥ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤꯅꯦ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ ꯋꯥꯅꯤ ꯅꯪꯕꯣ ꯉꯁꯥꯏꯗꯁꯨ ꯅꯪꯕꯣ ꯑꯗꯨ ꯍꯥꯏꯕꯒꯤ ꯐꯣꯟ ꯇꯧꯔꯛꯂꯝꯗꯥꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯕꯨ? ꯍꯥꯏꯔꯤꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯍꯌꯦꯡ ꯅꯣꯏ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯊꯤꯡꯂꯛꯄꯒꯗꯤ ꯌꯥꯔꯣꯏꯀꯣ? ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯦ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯁꯤꯗ ꯏꯄꯥꯅ ꯀꯔꯤ ꯊꯤꯡꯂꯒꯦꯅꯦ ꯅꯪꯕꯣ? ꯏꯍꯦ ꯅꯪꯁꯤꯗꯤ ꯏꯄꯥ ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯝꯒꯦ ꯋꯥꯅꯤꯕꯦꯝꯃ ꯅꯪꯕꯣ꯫ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯦꯔꯣꯂꯤꯟꯗ ꯊꯝꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂꯤꯗꯨꯗꯒꯤ ꯆꯨꯔꯨꯞ ꯎꯄꯨꯗꯨ ꯂꯧꯊꯣꯛꯂꯒ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯆꯨꯈꯠꯂꯒ ꯆꯤꯡꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ꯫ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯤꯔꯒ ꯆꯥꯕ ꯅꯄꯥꯗꯨꯅ ꯄꯣꯛꯄ ꯅꯪꯒꯨꯝꯕꯅꯒꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ꯫ ꯅꯄꯥꯗꯨꯅ ꯏꯄꯥꯗꯨꯗꯒꯤ ꯅꯤꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯁꯋꯥ ꯈꯥꯎꯕ ꯇꯥꯔꯦ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯍꯥꯏꯅ ꯅꯣꯡꯗꯤ ꯉꯥꯜꯂꯛꯂꯦ꯫ ꯂꯩꯁꯅꯥꯅ ꯃꯃꯤꯠꯇꯣ ꯀꯥꯕꯛ ꯄꯥꯡꯊꯣꯔꯛꯄꯗ ꯌꯥꯏꯃꯔꯟꯗꯣ ꯃꯥꯒꯤ ꯅꯥꯀꯟꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯖꯤꯛ ꯉꯛꯂꯞ ꯇꯧꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯁꯅꯥꯗꯣ ꯃꯣꯃꯣꯟ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯌꯥꯝ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯂꯨꯔꯒ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯃꯔꯟꯅ ꯇꯨꯝꯂꯤꯕꯗꯨꯗ ꯂꯣꯟꯅ ꯑꯃꯨꯛꯀ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯉꯥꯎ ꯌꯥꯝ ꯊꯤꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯈ꯭ꯔꯦ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯑꯁꯦꯡꯕ ꯍꯣꯡꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯛꯂꯛꯄꯗ ꯊꯕꯛ ꯅꯣꯝꯕ ꯂꯥꯛꯄꯁꯤꯡꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯁꯤꯠ ꯁꯦꯡꯗꯣꯛꯂꯝꯂꯦ꯫ ꯂꯩꯁꯅꯥꯅ ꯗꯨꯛ ꯊꯥꯎꯃꯩ ꯐꯖꯅ ꯀꯠꯂꯒ ꯂꯥꯏꯁꯤꯡꯗꯣ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯩꯊꯣꯡꯁꯦ ꯇꯣꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯏ꯫ ꯅꯨꯄꯤꯅ ꯃꯧ ꯑꯣꯏꯔꯒ ꯃꯉꯥꯜ ꯅꯥꯏꯕ ꯍꯦꯟꯒꯠꯂꯤ ꯍꯥꯏꯔꯤꯕꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯍꯔꯥꯎ ꯂꯩꯕꯒꯤꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯕꯗꯣ ꯃꯁꯥꯃꯛꯅ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯤꯡꯂꯥꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯨꯗ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ
Mi amakak ngasidi lepnare. Jinglai na thulak tun hanglei. Kana kari tanasige. Pamsidana pamaga sasi. Sakhangdaba nupaduna khumlakpani. Nupado angang sunate. Aduga yam ahal sunate. Chahi kuntragi mathak mukki mayasida laigadaba misakamani. Pamsi. Somda lingsil. Jinglai siso ngak hagetpagi wapum sidi aru subjectina adum kaude. Nupaduna pamtharaklaba matungda Jinglai da nokfeda muktang hana toksilei. Madubuda Jinglai na pinghari. Kay no ibungo, na higat palaira nang sida. Nupada noksorakle. Natida, wasi hekta hairusira kanjanarini. Maungdagari nupase yam monba mali, nung miga tauraka yam sonjaba mali. Madubuda Jinglai na hinadratun hairi. Ay, kay no, karini ba lakli no? Adugidi ay leite ko, chalo yan. Hairaga hagolaga changkige torokpada, nupado na kangay hari. Naya nupado, nangaya na di haydayne. Wado hektawaga Jinglai do mamit manalang thurakli. Nupado na noki dum makatari. Listen krasidana, na chanupido lukrabi o ni pakatpra. Jinglai do leplambadagi pamtharaga, nupado na mamit manalang thokhay muna yinglamlaga, wanta nok thurakli. Pena no payaba noglaga hari. Hey, sonjua, muli mana sida sida laklaga nisaga khairi ne mase. Matum tarak tawrodana. Hey, risgula sakta hasga. Hey, nangana angawbra ha. Pibam mataduga nangna Yaimaran loishimdiba. Angoi borobina guha manungda mangla nungai ne. Guhagi mapanda dinjaw kyam lay nang khangri. Yaimaran dudi nangga thanabada ina kondani ne sakta thiya. Era onthok pa. Agi ne dana so natai putai sadab. April Fool mak sunati ngasi. Jinglai na nokpado raga nupadugi nokpado tamna hanjilakpa. Hanjilaklaga angaw mini ngamoina mahak Jinglai da yenglay. Aduda Jinglai na noklap. Jinglai na noombado hanjilaga mujeri. Salune, mamit kasi yung. Nati sibo, ang aupay sibo kanana thazilay no haibinida. Ayun na ba? Ayuk sida, atok na paragtakreda. Mana dohek haibaloragpaga nupadun Jinglai ki glass ki table to yam tuna kawkaiduna. Tugairaga, glass machit ama lauraga, makubaktuda, matanda kangning yung sinkre. Jinglai do kangprek kangin. Haizinduna masado paidiglaga, pamduna sor chaplep kay. Nupado da yingli. Nupado na hanagom amukha na nokfe tawraklaga Jinglai da yingduna tamna hari. Hangoy amata sumay na tawramoy da. Muna khalam ay amuk laki. Nachanupi gidi kashu khalu. Ay na do. Hairiga mo ikaibagi mo unga da tawri. Jinglai do wangang kidri. Nupado tabli noksalam laga thokre. Jinglai na lawai paidu na soli. Is karino. Ay sida lakpasi natay chaba mi amata iklakti da saita. Na amachak pangak. Musiki na karamba makhalgi mino. Okpaday bu thingna zarakri. Ay su mi makal phanyam nati thingna raktana ahalay bu mingthol do phangsilaklabani.